Kurumjari SKTV News pu yengbiriba pumnamakpu merina oinamna taram nokchari ahanbada maruiba pau pizari Tampakta Santi hanjilaglaba matung jingi mafamsingda ahenba security force sing thamjinduna khusuk laising pagatnaba thabak paikhalagani haina Home Minister Govindas Konthozamna phongdokre Manipur International Olympics Day ki thauram pangthokre Manipur ki sanaroi singi mapalna Manipur Sports University lakibani haina Chief Minister Yumnam Khemcha na phongdokre Amasung state government ki employees sing na sangsiliba mass casual leave ki khongjang na tongang department ki employees sing na saruk yakre employee amadi pensioner ki demand sing lengakta taksimkre Hauzik Pau Sandok Nupizari Tampaki Mafam Singda Santi Hanjilaklaba Matung Jingi Mafam Singda Ahenba Cobra Team Galoina na Security Force Sing Thazinduna Kuchukulai Sing Fagan na Bathabuk Paikhatlagani Haina Home Minister Govindas Konthozam na Phongdokre Ngasi Malemgi Mafam Kayan International Olympics Day Thauram Run Pangthok na bagum state asida su Manipur Olympics Association asinduna Khumal Lampak Sports Complex ta International Olympics Day Run and Tree Plantation ki thoramgi sideline da Paumi Singh na hangbuwa hangi paukum piraduna wafam asi minister na phongdokhibani Minister Govindas na makataraduna Manipur gi rang solution duna mahausa gi fibam da hanjinna balenga ka sinakan na honari Arambay Tengol gi miyoy ahum fa ki badu gi matang da ngarang DGP gi ga faminaduna wari sanare makata na fadana bahainakre adubu intelligent report gi fanglakpa pau gi matung ina tampakta khuchu khulai khara leire haiba khangle khulai singa du lengak te pikhalabadi amuk hanna NIA CVI amadi state force na fararoi tampakta mahausa gi fibam da hanjilaklaba matung ching da hen security force sing thazin duna operation chatharaga khulai sing fagalagani amadi lambi da chathok sasin yadana leiriba asi DGP na chatpa yana bakanna honari haike koi DG ga makoi ahum khak phagi base asi matung da muk phaba khot pasi tawdana ba khoi kanna wari sana jari but still akoi gi intelligence ki input ta khulai kharaga lai hai ba khoi da paw lai ba ko hojik puthok ga su lo laga lai ba khulai sing se ayam ba loina pikhat piro loina khongat piro ado raga de akoi amuk hanna phadar na ba isai su sing da disap tawdana ba haidana akoi na film so makoi da ngarang so akoi kanna tawjare ngasi so mo akoi wari sana jagani tampak si da akoi shanti lairaba tampak se khastang ing tapa matamda singi lambi chatpa yadana khotadana wana laiba sing se khastang kokpa yana ba honagani edana koi anoba diji pise ma thawa yam na tawjari ba tampak si da khastang bu inga gari tampak ta laiba security forces sing se singa loina thaga la kanda operation tawra kanda operation to ba haidana mi hat ka haibana taba mi phu ga haibadina taba khulai sing se thadok la khulai bu paida gadi mi amaga nungsina daba amaga hana sunari ba se lepine haibagi wakalon de ma kanna hona jari aduna aina appeal tawjaning ba de koi yaring kai tampak ke area sing sida shanti thamna ba honari ba makai akoi singi area sing si masana dum akoi operation ningthi jana tawraga shanti korona ba hona ba da mai pakani ne mai ne thamjani thank you Manipur gi apun magi saktam asi sanaroi singna chingkhatlaga pui India gi ahanba Sports University Manipur da piribani haina Chief Minister Yumnam Khemcha na phongdokre ngasi malem gi mafam kaya da International Olympics Day run panghokna bagum state asida su Manipur Olympics Association asinduna Khumal Lampak Sports Complex ta International Olympics Day run and tree plantation gi thoram pangthokre thoramadu da Manipur Olympics Association gi President Sunil Langbam Home Amadi Youth Affairs and Sports ki Minister Govindas Konthozam Hairok ACG MLA Dr. TH Radhesham Kaisamthong ACG MLA Nisikante Sapam Mamadi Wangkai ACG MLA Thangjam Arun Kumar na sarukyaki Yumnam Khemchan na makataraduna hauzik semgaliba Sports University asi chatuna yenglure hauzik ayambana loishilakle wadhauriba sing adusu athuba da loishilagani Pikraba state amagi sanaroi singna sanabungda utluba matik mayaina university asi fanglakpani sports ta thamliba pandam asi medal lawrakpa adu khaknate discipline tamba adusuni Manipur asi malemgi mamangda afaba lamdam ama oigadawriba asi sanaroi singi character adunani sports na leminari bakanglu furup singi marakta su nungsi chanabasu purakpa ngamgani haike Manipur apundagi saktam se sanaroi singna chingkhallaga pri khwaidagi pikra state amana sanariba sanaroi mayamdagi credit ni Manipur na phagise nangi sanaroi event to adugi goal phangba asian game yawa World Championship yawa Olympia yawa adu kalta nangi pandam nati haibanida
स्पोर्ट्स के तमगदब से या नामद डिसिप्लिन सानब है तोान परा खर तबीरकान जाति से पुखनब मजाक से कोई सानब सानबी डिटर्मिनेशन बुक्तन चाम इंगनी है बुक्तन चाम इंब होने खांगदो एजुकेशन एनी फील्ड सिजनब माई पादी मरम लेती है. With the development of infrastructures, we need to identify the states and the places where different sports disciplines potentials are there. No? So the exercise is going on, and Manipur will be one of the hot spot state for these different disciplines. For which I appreciate the Honorable Chief Minister. He is kind enough to sanction 5 crore for upgradation of the obsolete all equipments. This will be the first phase. In phasing, we are going to get new performance equipments. Arambay Tengol ki thaumi sing security force na fazin kibaga mari lenana singzamai fiyon from ima kaithel da kaithel from bi ima sing na wakat mi from duna yaning da fongdokre mama oibi kayani eti gi thaumi faba yaroi CM na tumin election ganu achumba wayal fanghalu hai warol sing yauba play card kaya season aduna chathaki bu wakat mi from aduda singzamai fiyon from ima kaithel gi secretary kangjam minabai na hai chahi ahum helaglaba maitei amadi kuki ani gi marakta thokliba irang asida aki tujung ningai oiraba pau kaya tarakpa amadi awaba kaya mayok naragliba sigi mathakta ngasi maksu miyoi kaya yamna tamthiba mawong da hat patu pagi thabak chatharakli lengak pasingi karamba political gi oiba mawong da Arambay Tengol gi tengoloi singbu faba punbagi thabak chatharakli bano mitop mianja sing na landarakpa matamadu da irei pag ifurup kandaba yade haiduna mahai tamduna leijagada bana kaya ni yumthong khuding dagi thokna rakhi asibana maranai oiduna iram na masigi damak awaba kaya mayuk narakhraba macha oiba singbu faba punbagi thabak chatharakpa asi mama oibi sing na yaba ngamloi fazin khriba Arambay Tengol gi thomi sing tek ta kaidana thadorakadabani makhoi bu fadringai mama sing bu hana fabiu mama sing na mang thaduna thawai thagani haike isa kaya makabaga kaptana hakiba naga taru hakiba maiti masa kaya hakiba jiri da taru angang yauna hakiba kaya asi khumjanga asum thamnaga haujina haujiki paliba sarkasna karam barajiti sanabiri bino habadi khamdre Arambay isa sing hoji phabi maram sida kaigino dabu mauji bakta moina bo ngamdrabadi ekoi mitai be hoji laiba Manipur se lairam moi ne khanje isa sina asibana maranai oiraga horok kaidi ya suang wan leiraba matam si isa Arambay kango sing sina ngaktana iram tam masigini haidna utuk patuna thoki bi isa ngaktani hojina nomai pabi lan namada isa ni phabi ga no phagi isa sing su khar samte yaw da thadu kilo Marilenaba authority ka hiram kharada yanaba purakpadagi all kasar road ta chatharakhi balambi thingbugi khongjang handokre none district ki jawjang te khulgi maikai dagi thadorakhiba cherolamada chaliba thajun gi haukiba tang 19 da khulai paiba singna khunjalomi singda atek chatharaktuna sokapan nang hankibagi thodok matung jun gi tang 18 dagi all kasar road lambi thingbugi khongjang changsilakhi madugi matung none district ki SP Divya Rajput Khopum PS ki OCMD Salaudin Longmai gi SDO Jor Rahman ga Jawjang te khulgi chief hen khopau haukip secretary thongmang haukip amasung youth club ki president L Robert hiram kharada yanaba puraktuna punna khuriek pina duna lambi thingbugi khongjang handokhibani yanakhiba hiram singgi manungda lau singu yauna thabak thoram singda jawjang te khulgi lomi sing security force na ngak senba khulasi gi miyam gi tangai fadaba polam sing puthok pushin dawbada kanagumba amatana ayet bapidaba yana khuriek pina khibaga lambi thingbugi khongjang handokpa haiba yawri adumoina mak matum tarakpada jawjang te khulda amadi khunja singda atek taroklabadi mangjongna yanakhiba wafam sing chanadaba hainasu fogdorakli masiga loina na lambi thingbugi khongjang su handokle haire Manipur State Pensioners Union, Manipur Government Services Federation amasung Manipur Secretariat Services Association na mapung oiba thaudang lauduna State Government Employees sing na sangsiliba mass casual leave ki khongjang gi ngasi aroiba numita tongan ba department ki employees sing na mapung fa na sogatuna khongjang changsinkre khongjang asibu sogatpo ina ngasi Trained Nurses Association of India Manipur State Branch na Association for All Non-Teaching Staff Jenims samadi Trained Nurses Association Jenims na su Jenims ki MS office pamangda wakat mifam famkre wakat mifam adu da saru ki akiba TNAI Manipur State Branch ki General Secretary Sanjarani Lokrapam nahai MGSF MSPU amadi MSSA na State Government Employees sing mahut sinduna taliba maram chaba demand sing asi lengak na athuba da khana duna pithok piu employees sing gi hak mapung fa na fangan biu haike
Khongjang asigi saruk ama oina singjamai chunga makhongda pensioner singnasu wakat mifam jathaki amaromda TNAI Senapati Unit District Hospital Senapati amadi Hospital asigi employee sing TNAI Unit Kangpokpi District Hospital Kangpokpi amadi TNAI Ukhrul branch nasu magi hospital singi mamangda khongjang changsinki Kamjong Higher Secondary School gi Oza Singh Sericulture Department, Sericulture Training Institute, Kwakta dasu mass casual leave ki khongjang changsin ki. Employee signa taliba demand sing da thabak tagi pothabagi chahi humfu oiribasi humfu nithoi ohenbiu Central Government Employee ga manana DADR fanghanbiu Thangja numit ki suti kakkibagi order adu handokpiu Nipan Suba Central Pay Commission chenanaba State Pay Commission lingbiu NPS UPS puthatuna State Government Employee sing the OPS hanjil hanbiu Thabak tagi potharaba matung re-engagement tawba lepiu sanction post singbu contract thabak happa lepiu amadi contractual casual master role employee khudingmag regularize tawbiu hairiba sing asi yaure Manipur lenga ke thabak tawriba singna changsiliba strike asida Center of Indian Trade Union CITU na mapungfana sagali haina CITU na fongdorakli Ngarang CITU na thadorakhiba chirol amada Manipur Government Services Federation MGSF asi All India State Government Employees Federation AISGEF the affiliate oiba unit amani chathariba strike asi numit ni changlakle strike asi da taliba demand singi manung dalenga ki thabak tawriba singi thabak tagi pothabagi chahi asi humfu da leiribasi chahi humfu ni thoida ohanbiu DADR hengat piduna central lenga ki thabak tawriba singa manahanbiu Saturday thangja numita suti thadabagi order handokpiu 8 Central Pay Commission asi State Pay Commission da chadahanbiu NPS UPS asi lauthok state lenga ke employee singda OPS hanjil hanbiu thabak tagi potharaba matung re-engagement tawbagi chadabi thadokpiu post sanction natraga contractual da casual da master role da leiraga thabak tawriba sing regularize tawbiu haibu yauri CITU Manipur State Committee da thawa yauna chathariba democratic strike asi regular employees sing contractual master role amadi casual employees sing interest sagatmani loinana state lengak da su taliba dimana sa da meeting changbiduna state asigi yaifana ba amadi chingkhatna ba thabak paikhat piu haina cherol asida palakdi Hiang Thangda Leiba Kamakya Pemton College ki Research and Development Cell na Sindhuna International Conference Recentering Peace in a Changing Global World haiba wakhalonda International Conference pangthokre Tharamadu maru oiba mioi oina sarugya akiba hanagi External Affairs ki Minister of State oiramba Dr. R.K. Ranjan na haikibada Manipur asi chumnagi Loijing loya nate masi South Asia amadi Southeast Asia gi puwari oiba gateway amani chahi kaya asida mafam asi trade route amoina amadi culture exchange ki chawkhatpagi punfam mafam ama oiribani ngasigi Manipur asi India gi Act East policy gi mayol oirakli adumoina ma khudong chadaba kaya samna hairabada Indo Myanmar gi ahoba ngamkai cross border gi chatnabi masak khangdaba amadi migration tarakpa se nalamda masida leiriba santi da akaiba piri Manipur da Santi Purak Pahaibasi Hiram ama khakna yaroi masida regional geopolitics border management amadi inclusive development mari yamna leinai masak tak pahaibasi wakhal tanabagi thong oigadabani masina khaidok nabagi sambal oheloidabani thamoi sengna wari sabana Santi Purak nabagi araiba lambi oigani Kamakya Pemton College hiang thang amadi Assam gi Tamulpur da leiba Goreshwar College na maru eba thodang lauduna thabak sing asi pakhatuna theoretical framework ama gi makhada hauzik leiriba aseng basing yengba changi haina fongdokhi hauzik paugi marak thatna atenu break amalong minasi Admission open Manipur University da affiliate tawraba amadi NCTE New Delhi na recognize tawraba Kongpal Kongkham Laikai Porompa talaiba Mangal Educational Institute ki anuba academic session gi BA amasung BEd tamnabagi form thaba hojare Jun gi tang 13 ta form thaba hobagadena saliba Jun tha asigi tang 13 fawgi manungda application form thajinba yagani mathang tha July gi tang 2 dagina 10 fawgi manungda entrance examination pangthokpagalena madugi result lauthokani BA gi anuba academic session da mingsan SSLC examination da sada yankai sangda mark phangba oigadabani BEd ki oina thakhanglaba board natragana university dagi sada yankai sangda mark phangduna degree paiba oigadabani akupa marol gidama mobile number 7005850447 dagi khangbiba yagani lalabati sumthokpa mosalabati nalhanba
ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯅ ꯁꯥꯅꯤ ꯑꯩꯍꯥꯛ ꯖꯦꯅꯤ ꯈꯨꯔꯥꯏ ꯂꯩꯕꯥꯛ ꯁꯦꯝꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯖꯦꯜ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯚꯣꯇꯔ ꯂꯤꯁꯁꯤꯡꯕꯨ ꯇꯁꯦꯡꯅ ꯊꯝꯅꯕ eligible oiba voter singdamak yauhannaba ECI-na Special Intensive Revision haibadi SIR 2026 haure Megi tarik kuntra dagina June gi tarik kunipan phawbada BLO yumthong khutingi lakani makhoina piramba enumeration form mention biraga BLO da sinabiyu enumeration form submit tawidrabadi voter list da ming yaurok loy akupa marol gidama BLO da hangbiyu natraga 1950 da call tawiyu I am in RU SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsu yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani ब्रेक के तुंग तराम नोकचरी मखाताबा पाउ पिजरी DM Community College Dindayal Upadhyay Kausal Kendra DDU KK मुथतपगी महुत्ता स्किल यूनिवर्सिटी अमा ओइनबा थबक तौबियु हाइना कंगलेपाक स्टूडेंट्स एसोसिएशन KSA गी माइकेदगी मरी लेनबा सिंगी मफमदा तक्सिलकली KSA हेडक्वार्टर्स की पब्लिसिटी सेक्रेटरी सिनाम जेम्स खुमन थादोरकिबा चेरोलमदा DM कम्युनिटी कॉलेज दीनदयाल उपाध्याय कौशल केंद्र DDU KK ना महिरोय कयाबु बैच 9 स्किल एजुकेशन पीरी अदुबु DM कम्युनिटी कॉलेज ना महिरोय सिंगी करियर एफिलिएशन ओजा सिंगी टीचिंग लर्निंग अमदी प्रैक्टिकल की खुचु खुलाई कया वाट पगी खुदोंग चादब कया लेरबसु लेंगाक न तुमिना येंगलगा लेबगी थवोंग अमा तौदिबासी KSA ना तराइना लौदे कॉलेज असिगे एडमिनिस्ट्रेशन पाइरिबो ओजा खरना अमदी नोडल ऑफिसर ना विजन यावदबा पॉलिसी प्रोग्राम हैतबा मरमना कॉलेज असि मुथतपा याबगी फिबमदा लाकदौरे हाइना मराल सिरकली कॉलेज अमा ओइना अहौबदगी हांगदोक्तुना लेजरिबा UGC ना सखंगबिरबा असिबु DMU गी यूनिट ओइना बहोनबदा कॉलेज असिबु डिपार्टमेंट की थाकदा थबक तौगनी हाइरिबा असि लेपकदबनी कॉलेज असिगे सेशन 2026-27 गे एडमिशन हौबा ngamdre amadi एकेडमिक कैलेंडर इनबा ngamdana लेरे माहिरोय सिंगना चही अहुमदा कोर्स लोयगदबा अदु चही मरी मंगा चंगना तमले कॉलेज असिदगी डिग्री पाइदुना लेख्रबा माहिरोय कया अवांगबा थाकी महै तंबा लाकले स्किल कोर्स ओइना हांगदोकलगा प्रैक्टिकल तौनबा मचिन सिंगसु यादना लेरकपा कुइरे DM कम्युनिटी कॉलेज हानगुमना कॉलेज अमगुम लेहनगदबनी अमदी DMU नसु कॉलेज असि डिपार्टमेंट ओंथोके हाइबा वाखलोन थादोकदबनी स्किल एजुकेशन मपुंग फाना पीनबा लेंगाक ने मिदेंग चंगदुना थबक तौगदबनी हाइना तक्सिलकले Manipur Innovative Youth Organization Delhi Mayon na chahi ahum lisang sikna chatharakibagi saruka moina handak chahi gi oina marirak suba Delhi NCR amadi Delhi ga naknaba state sing Chandigarh Punjab amadi Rajasthan chingbada tamningba state asigi class 12 loiraba mahiroi sing amadi Common University Entrance Test thakraba mahiroi sing academic counseling pangthoklagani hairi hiram asigi matang danga si khuyathong de leiba Kangleipak Students Association KSA gi head office da pangthokpa pawhim mifam amada Mayon gi president Yengkhom Gunchen Banahai Hairiba Marirak Suba Counseling as Sigari Gi HRD Academy da Niminini Haibadi Lak Libajun Kuntareda Madi Kunipanda Ayuki Pung Mapandagi Nuntil Pung Mari Fauba Pangtokani Manipur Amadi Northeast Ki Mahiro Sing na Awang Bataki Mahitam Tanaba Delhi da Lakpa Matamda Tengnadi Bakudong Chada Bakaya Mayon ga Tatok Tasin Taunaba Counseling Asida Saruk Yabina ba Makatana Appeal Taurakli Manipur da laiba satra sing natragana Northeast
की स्टेट सिंगदा लैबा 12 लोइरबा सात्रसिंग असिना तोंगा मेनलैंड स्टेट सिंगदा एडमिशन तौननबगी चंगसलकप लंबीदा मेन ओइना एकोमोडेशन दगी हौरकांदा एडमिशन प्रोसेस दा तोंगा इशू मयाम अमा थेंगनाबा असिदा अखोइना मणिपुर इनोवेटिव यूथ ऑर्गेनाइजेशन दिल्लीना खरदा ओइरगा सुमतिंग पांगबा ngamgadra haibagi wakhalonda akoina sinjaba counseling asida CUT Common University Entrance Test ki exam thabikraba satra sing amadi maruoina parents singna isa gi icha singbu hariba counseling asida thabirakuna counseling asibu mai pakhan biu amadi hariba counseling asi khudong saba asibu lobiu haina thamjari. Ministry of Agriculture and Farmers Welfare amadi the Indian Council of Agricultural Research ICAR na soil health kananaba chemical sizinaba hantha hannaba amadi scientific oiba climate resilient farming bu yokhatnabagi pandam ga loinana chahi khudingi June amadagi kuntra fauba nationwide campaign amoina pangthoknariba khet bachao abhiyan save the farm campaign Thobal district ki oina su krishi vigyan kendra Thobal na sinduna ngasi langathilda pangthokre Thoramadu the district asigi manung da leiba line department sing amadi farmer producer organization sing tongan ba stool kaya hangdokpuga loinana mithunglen sing na lomi sing da input kaya suyen thoki technical session gi oina KVK Thobal ge SMS plant protection L Boris na bijamrit preparation importance and use ki matang the resource person oina wangang ki Thoramadu da sarugya kiba wangjing tentha ACG MLA paunam brozana phongdokibada chawkhat pahaibasi fura dalal lambi thong da khak chawkhat padu nate aseng ba chawkhat pahaibasi miyoi ba magi pukning wakhal chawkhat pa haibasi su amani pukning wakhal chawkhat na bahodabada aikoina afaba chinjak puthok chabatai maramaduna hiram kayada maram oiduna leibak lehau mangtharaba aikoigi lofam sing asi amuk hana fagat hana bahonaba tangai fade haike How's your quick labor nare? I believe one has scientists and high sparks, Tizalaga, I put it Kanjataba, Karimarangi Nariba, put a pizza roid over and pizza. I tell her after the urea hard, the key, Sanaba, Sanataba, then Napi Hanabani, Hatana, outside the section, but the key labor Nara put the key. Labak to Nara, Mahik to a quick Haksang Yorakato, Maram de Quena. That have a manama in the Sari, when a high racing and a Nakalam of the setting in the Sari, which is exactly and Hodrabrina, who's a quick book, when we talk to diabetes, some Marangam Kaire, like now, no much a quick view of the position of Rotana, by the gates of Kana, Tabachi of Manipur, or the Cape Hospital in the Sri Hospital, to keep a chili, but Masic Kalasia, Povanate, though Taraki Langa Taki Prazano, Masi Kamna, organic, or Patapnica, and see the Sahi, Humi, Marie Mutunda, Putopangam Targati, Langa Tengi, Putorok. Kilo the Saliban Pine. Later lairaba imung sing the mating pibagi manung channa marang AC gi manung dagi khangatlaba imung tareta ACS gi MLA thongam santi gi maikai dagi yum kup naba jinga mating pangkre MLA office marang nasinduna marang film lekai da pangthokiba thoram da tengbang polam sing adu imung taret ki miyoi sing da khusin nakhi thoram adu ga mari lenana MLA thongam santi na phongdokiba da ACS gi manung dagi later lairaba imung sing da hokiba matam kaya dagi angam ba tengbang polam kaya piduna lakli khongthang asi marang AC da leiriba miyam manaba thakta minaba ngamna bo khona bani makata na su imung kaya da matam gi oiba tengbang polam sing pi ki gani haike ajin ban thala pula mai mum dum film sadaba dun loi se bangam daba tin hor podagi leibia da do mu hamlo kar to so ekoi saiti bati pang jar ga dum koi go ne na ta le hen ro ye wakalo amada ei manan ke na da ya bi lai ra so ko le na ba ko ko ta jab sim manung sa da ko le jabali makata na so koi samana ba wakalo na da leibin na ba pandam apun me sa kam sa gi ko ko la pasi sat sa gi ni na ei ya ba Regional Institute of Medical Sciences RIMS ki Center of Excellence COE for Rare Diseases ki makhada register tawduna angang anida spinal muscular atrophy SMA ga loinana diagnose tawraga sel yamna changba disease modifying therapy oral risdiplam mai pakna laying bahokre ngasi RIMS tagi thadora ki bachero lamada RIMS hospital da lady genetic clinic ta National Policy for Rare Diseases NPRD 2021 gi makhada RIMS ki Center of Excellence COE na ngarang June
ꯀꯨꯟꯅꯤꯊꯣꯏꯗ ꯑꯣꯔꯦꯜ ꯔꯤꯁꯗꯤꯄ꯭ꯂꯥꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯗꯨꯅ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯐꯦꯁꯔ ꯖꯤ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯁꯔꯃꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯨ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯨꯕ ꯇꯥꯡꯅ ꯊꯣꯛꯄ ꯂꯩꯅꯥꯁꯤꯡ ꯔꯤꯝꯁꯇ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯂꯦ꯫ ꯂꯣꯏꯅꯅ ꯑꯅꯥꯕꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯑꯇꯥꯡꯕ ꯑꯔꯨꯕ ꯂꯩꯅꯥꯒꯤ ꯑꯐꯕ ꯊꯦꯔꯥꯄꯤꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯒꯤ ꯔꯤꯌꯔ ꯗꯤꯖꯤꯖ ꯁꯦꯜꯒꯤ ꯃꯇꯦꯡꯅ ꯂꯥꯌꯦꯡꯕ ꯌꯦꯡꯁꯤꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯄꯜꯂꯛꯂꯤ꯫ Nambol gi maibam lopa ching da leiba Imphal Peace Museum gi 3th anniversary gi thoram pangthokre. Thoram adu Imphal Peace Museum amadi Manipur Tourism Forum anina khutsamnaduna ngarang pangthokibani. Thoram gi saruk ama oina Imphal Peace Museum amadi Manipur Tourism Forum gi thomi singna Imphal Peace Museum gi akoibada u chara sing thaki mafam asida tourist amadi visitor singna Hena koiba lakningba faunaba hi tongnabagi boating facility amasu haudoke. Manipur Tourism Forum gi founding president Dr. Thangzam Davli, Forum asigi Housik president Weriba P. Kunjip Bihari amadi Imphal Peace Museum gi director Haubam Joyrembana luchingduna pangthokiba thoramadu forum amadi museum asigi member sing CSO gi mihut amadi atai miyoi kayana saruk yaki. Loinana sajiwada laiba Babina Hospital da blood donation camp amasu pangthoki. Manipur Olympic Association MOA gi meeting makhada District Olympic Association Thoubal TDOA nasu association asida affiliate tawriba tongan ba association sing amadi Manipur Amateur Kho Association ga puna khusam naduna ngasi International Olympic Day 2026 ki thoram khangabokta leiba basu ground da pangthokre thoramadu da Thoubal District Superintendent of Police Manoj Prabhakar M Thoubal District Olympic Association ki President M Mani amadi DYASO Thoubal gi Devan Morang Themna saruk yakhe Thoubal District Superintendent of Police Manoj Prabhakar M na District Olympic Association Thoubal gi Firal Chinkatuna haudokiba thoramadu da organizing committee gi maikaidagi saruk yakhiba sanaroi sing amadi official sing da t-shirt yenthoki basu ground yauna Thoubal ningomam da leiriba mini stadium amadi Thoubal Khitri lekai da leiriba multipurpose indoor stadium complex ta manapung bak uchara kaya ama suthaki thoramgi nungi warol piraduna TDOA gi secretary M Madhusudon na phongdokibada kumjali sing amachanipan marifutara marida International Olympic Committee IOC semduna modern Olympic Games haudokiba numit adu June gi tang kulhumdoibu ningsingduna ngasigi thoram asi pangtokpani lebak asigi oinadi lakadaba chahi inglising ani kunthra tarukta India da pangthokna basem sariba Olympics Games asigi mangoinana mipum khuding da environment yokhatkadabani haiba Prime Minister Narendra Modi gi paujal matungina uchara kaya thabagi thoram asisu pangthokpani haike India pumbada ngasigi Olympic Day numila sidaida u sara thaduna environment protect tonanaba thim madomda ngasi program asi pangthokpani aduna khogisu district sida leidiba basu ground sida u sara khara tharagani adugulona mini stadium Thoubal ningomamda leidiba mafam madda khoina masidaida u sara khara tharamlo matungda Thoubal gi mini stadium da amuk challaga maduda tharugani Jiribam Olympic Association asinduna International Olympic Day gi thoram ngasi Jiribam district tasu pangthokre Jiribam gi Babuparada leiba Smart Society Jiribam unit ki hall da Jiribam gi leidiba sanaroi singna saruk yaduna pangthokiba thoram aduda hanagi MLA Ashangbam Viren Jiribam Olympic Association ki President L Ranjit Kumar amadi Jiribam Olympic Association ki founder M Brajakanta su saruk yakhe thoram gi sarugamo ina Jiribam ki Punjab National Bank mamang dagi horaga PWD lambi fauduna NH 37 lambi da laklaga amuk ima kaithel da panthungpham oiba Olympic run amasu chenki sanaroi singaloina na uchara kaya amasu thakhi New Zealand na yumbu oiduna thasigi haukiba tang tara mangadagi kunmathoi fauba pangthokiba FIH Women's Nation Cup 2026 ta Hockey India Women's team na champion oire New Zealand gi Auckland da leiba North Harbour Hockey Stadium da sanakiba final match ta host team oiriba New Zealand bu Hockey India Women's team na panjal ani sino da maithiba piduna team champion oikibani championship adu da Hockey India Women's team na maithiba mata yauduna final yaurakhi tongan ba leibak singdagi lakpa team nipan India New Zealand United States of America Chile Korea Japan France amadi Uruguay na saruk yakibada India na gold medal loduna mathangi season da pangthokadaba FIH Women's Pro League ta Hockey India team qualify oire Hockey India Women's team da Posterior Hockey Academy Manipur farm dagi haukibi sanaroi Sushila Chanu Pukrambam amadi
Bichu Khariba Mani Susarugaki, Susila Amadi Bichu Anina Sarugaki Bada, Hockey Academy Asigi Maike de Ginuai before directly. Posterior Hockey Academy Manipur Secretary and Rameshwar Maitena Kudik Piduna Tadora Pocherola Magimatungina, Academy Asitagi Hockey Sanaroi, Shushila Pukram Mamadi Bichu Kharibam Anina, Indian team Namaru Ebathodang Loduna Mako and give a performance speaky, Makoyanina Makatana International Match Sing the Mangjil Thana Yauduna Mai Paku Oresanu Hainasu, Yaifa Paujel Pirakli. Pangthoki FIH Women's Nation Cup 2026 adu the Hockey Indian team gi sanaroi Deepika amadi USA gi Ashley Shesha anina panjal taruk chanduna top scorer gi manapunna phangminakhe. Housing amuk state asida ngasigi oikiba ayinga sagi pau pisare. ICAR Regional Center Imphal Patagi Fongbo report ki matungina ngasi state asida khwaidagi sabagi chang Celsius degree 13.5 oike aduga khwaidagi ingbagi chang na Celsius degree 12.5 ni nungsite awesing manil gi chang na yukta chada marifutarani thoi oike amasung nungthildana chada hongfu manga oike nong chubagi chang na millimeter 2.5 ni Hausigaroi bada maroiba pausing amuka hanapizari. Tampakta Santi Hanjilaklaba matung chingi mafam sing da ahenba security force sing thazin duna kuchukulai sing fagatnaba thabak paikhalaga ni haina Home Minister Govindas Konthozam na phongdokre. Manipur da International Olympics Day ki thoram pangthokre Manipur gi sanaroi singi mapal na Manipur da Sports University lakhibani haina Chief Minister Yumnam Khemcha na phongdokre. Amasung state government ke employees sing na sangsiliba mass casual leave ki khongjang da tongan tongan department ke employees sing na sarupya kre employee ama pensioner ki demand sing lengak da takshin kre Matang asida bulletin na solution jare Manipur miyam gi punsida khwaidagi hena maru oiba state asigi leibak asigi amadi malim gi oiba I pausing gi damak SKTV news bumiteng ta duna leibiu pumna mokpo muka hana khurum jari